Matam kuina Wari hapludraba matungda Manipur horror story amuk hana halaktuna YouTube channel asida ahum suba saruk episode third episode oina Loisinkhidraba diary haribasi amuk hana hapsabani ai bagi ayaba lawjaraga wari asi makha amuk pathajaраklage makoi kharatasu machinda murum sonduna magi class thiba changnakre Rojina haraglami aibu masi ukhragum machinda tumina swali kutakta Roji gyan laktuna magi bag to the yauriba diary edu pat satoktuna diary edu manung the yauriba photo du da munna yenglamlaga nipa du da sat yengthoi matam du da nipa du na su Roji da munna yengduna lerambadu Roji na su uraduna khangboi keiboy diary tu amuk pat khumjinduna bag manung da pat hapchillaga chatke tawbala nipana ei nang ngaiko Roji chatke tawrambadu chap lepi nipa du na makut khatlaga nang sida lau Roji su tabli nipa du gi manakta changsil nipa du na haraglami nang college sida handakta nongna emit tarok natra Roji na mane mangak to hairap tawduna khummi nipa du na adu erabadi aina nangi senior khangedana khange karigino khange haidi kon khar kalamna nupa du na haraglami Roji su ki boy kari boy mina ranking ga yamna tawi haibadu da hoi khangjare good aduni dana adun nangna ai uba kudingi aingonda nakut yattu thangatuna salam kot kadaba khange ko Roji khumde tumil lepi amuksu nipa aduna khanglawla kholak putawda hoi hoi ai tawjage kari tawdoiba nangdi ai tawjage haidi ai kut yatsi thangatuna salam kotjage very good yare nasagi class ta changjaro adu nangi namin kari kaweba Roji kawe ai yeming nang khanglum khiroi khangjilu na kanarakani ai yeming ras Rojina ai su khangi ai kedawe haba e haidi ai su haijade rasna ai college sigi senior amani yare chalo Rojina haraglami Roji mamai du oyet yenglamlaga makutu hairap thangatuna salang kotlamlaga chakre rasu Roji da yengduna noktuna lehawi Roji class loiraduna hostel du da halakle masadu wamanduna ngahek phamung du da makut ani du phandoktuna longna ta duna le Roji na khalaklami ngasai nipa ras hairiba misibu apabo nipa oirigadra natraga na ngausinnaba nipa ama oiri jala magi style du di gyan taba afava mi amadi mande karan yam tina taba ngausinnaba mi amadi male khudimak ai diary si paraga loina khanglani Roji long na tarambadagi amuk uptuna bag tu da diary du loktoktuna makha paba horai college campus manungi ground gi machi amada amon bana pi singdugi matakta satri makhoi kharkhak nungaina famduna wari saraga leibudu ui thoina raspu mark tu da yawbudu uraduna thoi ras ki manak tamna changsilaktuna ras ki mamangda chap yungna lepi rasu mamangda thoi leplabudu da famnambadagi hawatuna rasna haragami song college sida anouba thoina marak thatna wadi ngangda mangaktu nomi aduga magi satin ngarang nangna thodekkibidu mahut ama pibiyu haiduna makut masa sign tawduna rasta utli ras thoigi matawduna munna yenglamlaga mamana basingduda onsinduna masi wangangba ngamdabi maron soktabi oramale mayamsu raski wadu tabda pharphan hogna rai thoisu mayam hogolakpuda thoi na haraglami nate ai lon thoktabi nate ai wangangbang ngami o nang wangamba ngameba ngami adudi kaigi sign tawduna leirino kari haningbano ngarang nangna pocket chappa nupa ama thanaraklaga satina haithaidana o adu nangi boyfriend lo natragana nabung nawpa adu hokrabadi hokre matung adum tawhanganuko mayam raski wadu tabda wawa noi mayangi mongduda thoisu ikaiba hairap phauraduna nate aina haijabadi nangna midu phubda tekiba satindu mamana igi damukta nungsina bibirakpani o adugi damukti ai soire adu nangi damak atoba satin ama leiduna pirage wadu tabda thoi haraupa phauraduna momo nokse yam nungai jare adu aidi nakoisi yam ngausinaba mini classu ningthina yawgande nakoigina nakta changlunu haiduna haibaduda yam kirure aduga nakoidi yamna farame thoigi wasitabda ras amati atai singdudi khonjilchu amata oina punna chap manana ꯑꯩꯈꯣꯏ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯃꯤꯅꯤ
Class ningthina yaugande makhoi gi mnakta changlunu kanana haibano wai singsidi nangonda kana di harai aigi ozana o nangdi saknairaba ozadudi kanano metki oza Sarchandra o khange metki oza Sarchandrana thoina adu nangi namingdi kari kawe thoi kawe nangbu mafam sida kada ulakno ai mafam sida ihai tamba lakchabane o nangi metki oza mathong sadabduna nangbu takpi tambi doinine yengo aigi ozada adum hainu kadai aigi satin bibiu bigani adubu nangna thokthaki ozadugi maming pallabanina nang satin du phongthong mandebo nangna hairibu singdo aina aigi ozada soidana tamthokani hey nang aigi yaknabani kaino nangna hairibu singdo ai hayura ha hairo college asigi building sigi terrace ta kakalo mathak tu leblo aduga kanna lawdaba asumna college asidi math ki oza Chandra note tawraga pass tawrakpani paisa piduna college asida oza oikibani asumna lawrabdi nangi satin amata natte aina manga leiduna pigani makut khutchoi manga du thoida uttuna hai adu karigumba aina tamna hairabati amadi pigadra tamna hairabati amadi pigadra adu magi nakongda tahangadaba ha adu nataba atai upai leitabra leikaino nang mafam sidagi tumina wa ngangdana chakro aina nangbu second ahum batam piri adudagi ras makut kudombi hanna thingatuna masing thiba horai ama ani ahum ras ki mataududa toisu ki kibo mafam dudagi chenthokre karigi metki oza Rosi dari du patkum sinduna noi mikup sida magi kadugi calling bell adu khingai Rosi dari du monda makhada sat insinduna thamme aduga thongdu lock tawdabani hairak lami thongdu lock tawdabani ilo Juli thongdu hangdoktuna Rosi gi nakta changsilai kaino college salakpudai kuire hojik phawba dress change tawram drisibo Rosi na khulaklamni waradu na ngahak potharambani hangdok labudabani Julina adu nangi roommate ngasi lakani haibdu laktribo laktrima leka sida kana su leramde ahen ba pochai amata su leite mikup sida mapandagi thongdu da kokok thilai Juli laklama li he thongdu thilakdisi khangti kana bu origaba machinda ngangang duna thongdu hangtok puthokki mana thongdu hangtok pumatamdadi Rosina ine aigi roommate lakani haibdu laklabro nupiduna haraklami ma laklaroi atopa hostel amada leire hai nathanda leiba nungai tabro nang bro kaisu kaidida ine adum leige yane ai wasi haige haiduna lakpani nupiduna hairaklami si hairam laga nupidu sakre Roji thongdu amuk hanna nasinduna Juli go wari tawduna phangda phamine ine na mathanda hostel ki chalaiba male Julina hairaklami Rosina khume hoine mana nektuna thamliba thabak suna bani pa ani ohum sikatani leirise as makoisu phanadi waramnibo chaki isingi mayamsi honabada Julina nupa oibagi ngamlibani thabak mayamsi karigumba nupi ngakta waramlabadi ekoi sara henba kanana khangba Rosina hoine ngaki matungdadi hostel dugi satri kuding masa masa gi room dagi hendokna tre Roji ju ingduna thongnok singdu pulap lonsilaga blanket tumma isinduna phamungda mathok tuta larik pari Roji manaktagi lairiba table dugi mathakki gari dudi yengduna matamdudagi pung 8:40 taraklame kuiraroi maisu off toraglani adudagi Roji magi lemdu pikna thangatuna manakta tammi aduga makha tana larik yengba howi maidu sungalamdagi put mutkhre Roji lemtu lekhatuna larik adum yengli pung 10:30 lemtu 10:30 taraba matamda lemtu su khara sithaba horaklatuna Roji larik tu loisinle aduga maidu pikna leitharaga tumna semsare mikuk khargi matungdadi Rojina yatakiba mafumdagi machi lengda nungaina tumli bharogi minute 13 Roji masamakna supliba phidu kanagumbi amana chingthakiba manbugum masagi makhonglomda tapna chingthaba horai tapna chapna chinglambadagi chap amu lekhre madugi het thangba mikupta phajuptu kangkhada makhada amu chingthaba horai khudingmak Roji di kari sukhangba natte Roji su mikup kharagi matungdadi masadu ingba pharoktuna
निगली मिकअप थोलई माना मिकअप थोलक मतमदा माना ngasai sukhiba phaijup adu ihai haidoklamb khakta natana makhada taduna lerami thoina henjina khalute mamai do haipet leiduna yenglamlaga masadu ingman bana makok phawba phaijup tuna chingkhatli Roji khudakta holamliba sordu chap lepi aduga mathamoida khali karino hauji aina ukhribadubo migi phibum dongna tawba amakhak mami sami kadugi barum changpham thongmayaduda khuda kunduna mamaidu leimaida nonthatuna maraibakna khuda sugduna masamana isoi soina thadoktuna phamli Roji makok kupsaliba phidu sat amuk hangdoktuna yengbada karisu lemdre ihang hangi Roji hairapti chingnarap tongna phaijuptu amuk tapna chingkhatli phanakanna tumba themjei adubu tumsinba sungyamuk yakhidre adudagi Roji pukhautuna lemdu leikhatlaga mikupsida magi manakta kanagumba misak anikhak sibon musi wari sanabugum khonsen yamna pikna tarai Roji amuksu mathamoida kanje kana none asuk inkraba kansida tumdana amuk wari sanaduna leripsibo tari bu khonjel du sulepte khonjel du gi marakta tabli hik kapagumba man bu khonjel amasu Roji na taba phanglei machinda tumina natte kana kaidawrba yaroba sanone ahinsidabo Roji tapna phaijuptu haidoktuna kadomdagi khonjel no haiba tai adubu mana phaijuptu haidoktuna matamdadi taramba khonjel do amuk takidre tumin leikre athengba ahingdo pumchik sikre Roji su amuk hanna tumsinba yade masadu tawphang khangdadana lemtu manakta pusilaga table du da leiriba diary du paba horai Roji diary paba horakpa magi kokthak mapam makta ceiling du da dang anirak ahumlak thilai Roji paramliba du chaplepi masadu swai lawi koktondagi khongya fawa tu chungkhi khangaude mafam si karigumba kharati leire ai akibasi laksin daba yade khuding maksi karino haibudu tadi khangtokna bu honarage Roji na matomda khanjanba wakhanne adudagi Roji mamai makok kadu makut aniduna nantaje aduga masadu source hangna hondoktuna diary du page hek hangdokya tawbaga magi hek matung maktada yam naknana mi ama sat phamtha kibagi sahum phangi Roji handakti gyan mangbagum masadu laksin jaba wai sakpham oina yengluragadi akibagi masakni mamai pumba sit nanbi ngoruk ngopi masamana isoi bi nupi amakak Roji gi tungda phamtharai makhutna phamungduda ngaduna adumak phamli Roji akiba phawdaba natte makhutna matunglomda tapna maba hawi Roji karigumba amada kakak sokpagum masadu hena hinadaba phawi amuksu Roji tapna marakpada miki khutnam amada makhutna paishilure holamliba source sap lepi thabaki mungun chaning samang samnade masaju niklik lauduna mamai tapna leithorakpa matamda kanasu amuk leiramde makhutuna paishiluru posaktuda yengbada magi mobile amuk oirami aigi mon masida thamba mobile phone si matau karamna aigi tungsida leiramlino thoi satliba phibam dudagi hende mangak kadu masi lengde yengliba mi yengdudani mana yengduna college get tudagi magi class tamna changsilakliba rasu ngasi matphi maron nalap makhutta satin ama paiduna college campus manungda prap changlai campus tugi masi oirap biki sanjay amadi mahesh mi yamna usitabki maungda bikina magi bike tugi ki edum makhut khudom bida tingjinduna makhuttu hairap thangatuna uru leiduna machinda chungam ama sap saiduna rasnat laklibuda munna yengduna sanjayna mangaktu khatli sanjaysu karyamna pugi minok amaga loinana maheski lengjumda pop thari mahesu noktuna rasta khurok thanaba semsaba lore rasti kudimak kari sukhangde magi charpham thokpa adumak chatli makhoi ahungi manak juksilak mahesh na makhoidu hairap tingthoktuna khuru thai rasu mahesh ki makhongduda palladuna leimaidudha upna tai raspuk hogutuna mapi puritu patpat kanthokuna hanna yenglubda magi charpham thokpa adum chatkre makoi umsu rasta yengtuna makhut kudom bina thinduna noktuna leihori khunimak rasu loina tai adubu nakhoiga manarude rasna satindu paiduna thoigi class tam sangsilaktuna class tu
की हेक तौबगा बेल जेरकपदगी रास उपाय लेते मफमदुदगी हंदोरक्तुना माग मसागी क्लास फाउ यावदबा मखै कैंपसतुदगी कैंटीन अनुदा फमदुना कॉलेज लोइबा ngairi रास मफीदुसु खरदी मोले मतमना असुम हौसिनखिबना कॉलेज लोइरदुना छात्र छात्रीसिंग लोइना मागी क्लास तगी थोकनरकले थोइसु मागी क्लास तगी थोरकले मदु उबदा रास हराउबा फाउरदना मतोमता मोमन नोगली थोइगी मतुंग ओइना ओइरप बिकी मखोय अहुमसु थोइगी मतुंग इनरक्तुना थोइबु चागदबगुम सेंग येंगले रास थोइगी नाकता प्रप चंगसिलक्तुना थोइ रासना कौरिबदु तासिनदना ममाय हाइफेट लैथोक्तुना चन्ना होनै अमुसु रासना थोइदा ओनसिनदुना थोइ से नंगी सातेन अदु फाबदा थोइ अदुम मागी जरफम थोकप चले रास की मतौदा मखोय अहुम मनिंगदगी याम थिना करेमना पिमिनोक्ता रास्ता येंगदुना नोक्सिले रासु मखोयदा येंगलामनका इकायना अमुसु थोइ ऐ नंगी नफमदा सोइख्रे से नाहकी सातिन से थोइ चलमदगी चपलेपतुना रास्ता मुन्ना येंगे रासु थोइदा सातिनदु पिनबा मखुतु तिंथोकपगा कदोमदगिना खंगौदे पिकीना रास की मखुतगी सातिन अदु मुंतुना लैमाइदा पत्थादे मदु पाबुदा रास लैमाइदगी सातिनदु खुंगक्के तौबदा पिकीना मागी मखोंदुदा सातिनदुदा नेसिनदुना थमे वारी असी नुंगाइरबदी कमेंट तौबिरौ एगी वारी असी गी चैनल असिबु सपोर्ट तौबिबोइना सब्सक्राइब तौबियो मखाताबा वारी एपिसोड 4 अतुबा मतमदा हापसरकलगनी ngaibda kallu aduga wari asi support tawboina subscribe tawbo kawbiganu adongidamta wari lijaribagi pungning thogatpiu comment da faja wahai wata thambiduna like comment share tawbiu thank you all amukhana makhat sathana bagidamta episode 4 ngaiminasi